Image Paodam Tabiribu Kai Punamapuri and Naorem Taram Noksari, Luinana, Kurumjari, Masiki Maru Pauda. World Rose Day Tauram Pangto Kre, Minister T.H. Radishyamna Cancer Patients in the Atorgala Kudol Pikre. Forest and Wildlife Conservation Gimatang the Workshop Pangto Kre. Luinana, COVID-19 na Kwaidagi Sohalaba State Swing Amadi Union Territory Tare Kitchen Minister Singh Amasung Health Minister Singhi meeting Ama Prime Minister Narendra Modi na Chair Loduna Pangto Kadauri. Mapung oibu paumu pijari. Ngasi Radiation Oncology Department RIMS na sinduna pangthokhiba World Rose Day 2020 thoramda Education, Labor and Employment Minister Dr. T.H. Radishyamna RIMS ki Regional Cancer Center leiriba cancer patients singda unaduna wari watai sanakre. World Rose Day thoramasi Canada dagi Melinda Rose Kobi chahi taraga nithoi da ngairi bi Askin tumor haina khangnaba blood cancer na naraba nupi macha amana cancer na naraba atopa patient singbu hingbagi asapi duna momon nohanaba hona kiba nupi macha adubu ningsing duna chahi khudingi September kunga nithoi da pangthoknari thoromadu da wangang laduna Minister Radishyamna haikibada Dr. Singh asi atopa mioi singdagi top topa achauba magun khara leibana Dr. Singh asi laigumbane Dr. Singh na atopa mioi singda Udaba, Tadaba, Tamoida Faudaba Kaya, we tai Amasung, Tamoida Pawi, Amadi, Anaba Sing lying Bada Makoigi, Lajabi Tag the section na Pangtok Laba, Hotney Haiki. Love can open all the gates, Haiba, sentence as a Paladuna Minister Namakata na Haiki Bada, Anaba Mui Singbo, Harau Tayamba, Amasung, Makoigi, Punsigi, Asa, Ama, Piram Naba, Nungsina, Amadi, section na Loina Bigadabani, Anaba Singi, lying Bana Makoigi, Punsigi, Saruki, Ayamba Sing, Kathoklabani Dr. Singh ni haiki Thoronga mari leinana minister na cancer patient sing da Atar Gulab Singh Khudol piduna afaba haksel gidamakta su wish tauke ngasi gi thoromadu da RIMS ki director Professor A Santa Medical Superintendent Professor CH Arun Kumar Department Singh Professor Singh amasong postgraduate students amadi department ki staff sing su saruk yakke Manipur da hokiba pung kunmari asida apunba mioi chani ga humudra nauna COVID-19 positive oiba thengna duna state asigi oina apunba COVID-19 confirm case lising mapal chani marifu sokre mioi amana lekhidabadagi sikhibagi masingna humfu sure aduga mioi nifu mapal na naba phabadagi discharge tawkiduna recover tawkibagi masingna lising taruk chani pal marifu ga taret ne active case tana mioi lising ane chahum kunthra ga humdoi leiri Anoba positive case sing ado general population dagi mioi chani ga tara ga mari Central Armed Police Force dagi yankai ga taruk ni makhoi BRDL RIMS da tara ga taret BRDL JNMS da yankai ga nipal Saris Clinic da ama Raj Medicity da ama Siza Hospital da tara Kamjong da ama Imphal East RAT da taruk Mothers Care da ani RD Wing da ama Senapati da ama Tamenglong da Mari Thawalda Kungamari Chandelda Ama Chuchanpurda Manga Bisnupurda Taro Kakchingda Taro IRL da Ama Jiban Hospital da Mari Imphal West RAT da Kungamathoi Babina Diagnostic da Taraga Manga RIMS RAT da Taret Jenims da Humudraga Humdoi positive oiba thengna khibane positive oiraba sing asi Imphal West District tagi mioi yankhai gamari Imphal East District tagi chama Thawal dagi kungamapal Tengnopal dagi Ohum Bisnupur District dagi Taro Kakching District dagi Taret Chandel dagi Ohum Kangpokpi District dagi Ama Chuchanpur District dagi mioi manga Kamjong District dagi Ama Senapati District dagi Ama Tamenglong District dagi mioi marini general population gi mioi chani ga tara ga mari asi dagi mioi mapaldi mapal dagi halakkibane chani sumna mangana local ngaktani makhoi punamak lokhalaga covid care facility singda thamduna makhata ba precautionary measures sing lokhotkre mioi ama laikhidaba do Imphal West District age chahi marifugani thoi suraba hal oiraba mioi amani mahak Jenims Hospital da laikhidabane nakal amaromda discharge tawkhraba mioi sing aduna CAPF tagi ama
ꯔꯤꯝꯁꯇꯒꯤ 6 RD Wing 15 ꯀꯥꯡꯄꯣꯛꯄꯤꯗꯒꯤ 1 CCC ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗꯒꯤ 1 CCC ꯂꯝꯗꯤꯡꯗꯒꯤ 23 ꯑꯃꯗꯤ CCC ꯕꯤꯁꯅꯨꯄꯨꯔꯗꯒꯤ 1ꯅꯤ ꯃꯈꯣꯏꯅ ꯍꯣꯡꯅꯅ RT-PCR ꯇꯦꯁ ꯇꯧꯕꯗ COVID-19 free ꯑꯣꯏꯕꯗꯒꯤ discharge ꯇꯧꯈꯤꯕꯅꯤ state ꯑꯁꯤꯒꯤ recovery rate-ꯅ ꯆꯥꯗ 73.2 ꯑꯃꯗ ꯂꯩꯔꯤ COVID-19 pandemic asida Kaching district ki oina COVID-19 confirmed case chani 108 sukre recovery tawbagi masingna chani 18 active case tana humfu leiri active case humfu asigi manungda mioi kuntra di COVID care center Kaching da thamduna layingli ataina tongan ba CCC singda thamduna treatment chathari aduga Kaching district asida hauji containment zone mafam manga leiri haina ngasi nungchel pung 2 fawbada leikiba Kaching district ki COVID-19 update report pali report asina makha taribadi Kaching district ki oina apunba mioi 5,593 ki sample loduna RT-PCR test tawna bathabada mioi 5,990 ki test result lakle mioi 33 ki di pending da leiri hairi 15 More constituency ki manung chana leiba More 1 number 5 Muslim basti makha leikai gi imung kuntra henbaromda Autonomous District Council Chandel gi member Gotinlam Elias Lamboy Gangtena Ching Hawaii Town Chingba Chana Thaknaba Polam Sing Mateng Pangkre member Gotinlam Gangtena Fongdorakibada More 1 number 5 Muslim basti makha leikai asi containment zone oikibadagi mafam masida mioi amata chathok chasin yakidabana Chana Thaknaba Polam Sing Mateng Pangbani masida Rajnitiga Mari Leinade constituency asigi member ama oina miyamgi mateng pangbani haiki Thawal Municipal Council gi chairperson thokpa cherol amana Thawal Kaithil singda dukan amadi portfam famduna pot yonbiribi amadi leibiriba praja singna hauji Thawalda local transmission gi maung manba COVID-19 sandoropagi fibam ama urakpana maram moiraga section thawrang lokhatpa oina matam kharadang lepinaba fongdorakli Imphal West ki Kwakaithil da Konjinglekai da Phamung Tara Leiba Integrated Ayush Hospital da Haksel aduga Yaifo Yumbal Minister L. Jayanta Kumar na Posan ma pangthokpagi apikpa unit sing amata oina punsilaga khunai semi aikhoi punamag imagi macha ngaktani mama amana masamau faba machanupa machanupi pokpana afaba khunai ama ohenba ngamgadoribani machioiba chinjak pijaba masamau fahanba changi haiki Minister na makata na haikibada mama aduga angangi masamau fahanaba machioiba chinjak pijanaba social welfare na choba thaudang lauri poson ma pangthokpa asina mama singbu masa fahanabani masi fahanabagi damakta social welfare department na tongan ba scheme kaya pangthokli minister na thadariba fan maramchana chumna sizinanaba hairaduna Haksel education aduga social welfare department ki marakta wakal taminaba Chatminabagi tangai fadaba lei poson ma pandam fangnaba honabada amaga gi marakta mateng pangnabagi tangai fadaba lei state lengang nasu yaifa thawrangi thabak kaya paikhatliba asida soiba ahoba lehendanaba honari haiki Ayush department na lauriba thaudangda minister na penba fongdoladuna hai micham miyam marakta wakal taminaba ngamnaba honariba asida punamakna mateng pangbibasu appeal tawki duga thawramaduda chief executive officer MMPB Manipur Dr. A. Gunesor Zu Ikai Kumnaba Michung Oiki COVID-19 ge akan ba safu maragasida lamdam masigi tongan ba sangstan kayana iramdam Manipur gi apun bagi saktam kalam khiba jananeta hijam irabot ki ningsing thauram sing pangthok narakpagi damakta Manipur State Council CPI na hainingai leitana thagatpa fongdokchari wafam asingasi ayok thangmaiban yumnam lekai da leiba Indian Association of Lawyers Manipur chapter gi secretary ke samungogi yumda pangthokhiba jananeta irabot ki chama kunga mari suba mapokumon thoramda MSC CPI gi state secretary L Sotin Kumar na fongdokhibani mahana makata khibada ngasi gi Manipur asida hiram khudingmakta India gi atai state singdagi thoidok hendokpa saktam ama uba fangliba si jananeta irabot na anauba Manipur amagi yumpham tholambadagi ni haiki Masigi Thoramasida Saru Yakiba Singna Anova State Assembly Complex Mamangda Leiba Jananeta Irabot ki Murtida Leisu Katuna Ikai Kumnabasu Utki Party ki State Secretary ki Member A Lala CPM ki State Secretary ki S.A. Santa Amasung Party ki State Secretariat Member S. Saratna President Member Oina Asigi Irabot Degi Achamba Thoramaduda Saru Yaki
Irabot Celebration Committee ICC Manipurna Mahousadagi Piduna Lakpa Nongchombam Iboton Teachers Award Amasong Momento Kumsi Chahigi Oina Dr. R.K. Lenin the Piragani Loinana Dr. Tharoizam Utanda Laishram Ram Singh Ningsing Mana Momento Kusinaragani Aduga Leitang Tem Tomso Singda Hijam Achau Singh Sinmi Award Kusinaragani Haina ICC Manipurgi Secretary Cherolamana Fondorakli Cherolasna Makatari Badi Dr. R.K. Leningi Miamgi Pugning Wakalgi Awaba Chaiting Ngaktuknaba Ikoigi Kunai the Piriba Achauba Kudol Asibu Sakhangba Utpa Amadi Handaki COVID-19 Laichaki Mayokta Miambu Nena Tana Hingnaba Achauba Wakalonama Mipung Kudingi Nakong the Tahanduna Amadi Chekshin Taurangi Parampatap Punamak Biduna Kunai Sigi Sangairaba Ozamagi Taudangbu Sakhangjaduna ICC na Laikidraba Nongchombam Iboton Teachers Award Momento Asi Kusinagadabani Handa Coronavirus Lanting Narakpada Manipurgi Dr. Singh Marakta Achauba Mapamama Kanbang Amliba Handak Toyokpa Misak Amani Aduga ICC na Handak Dr. na Katokpagi Taudo Asigi Damakta Yamna Chautoksaba Amadi Apenba Poi Masigi Damakta Dr. Uthanbo Thagatuna Khangatuna Laishram Ram Singh Ningsing Mana Momento Asi Pigadoribane Aduga Leitang Them Tomsona Halgi Matam Oiraba Fawada Yumkai Saduna Amadi Furniture Gi Sinpamda Hanba Laitana Suri Nomleba Miamgi Tabaksu Mangdil Thabagi Damakta Hijama Chau Ningsing Sinmi Award Asi Lantoklagane Manasing Asi Lakliba September Gi Kuntra Palace Compound Nungtil Pung Amada Pangtokadoriba Irabot Day Gi Thoromaduda Kusinaragani Hairi Divisional Forest Office Chandelna Nature Learning Center National Mission on Himalayan Studies NMHS Ministry of Environment and Climate Change Government of India gi meeting makada ngasi Chandel Forest Division gi complex da Forest and Wildlife Conservation haiba sigi matangda village authorities singi nomagi oiba workshop amang ngasi pangthokre ngasi gi workshop atu da Chandel Forest Division gi DFO and Ganesh Retired CCF Mahendra Pratap amasung SDO Chandel SD Ritung Analna Dice member Singh Oiki Loinana Thabaktagi Potharaba CCF Mahendra Pratapna for village authorities on forest and wildlife conservation haiba topic da aduga DFO Chandel and Ganeshna Forest and Activities of Department amasung SCF Chandel SL Nyang Thanhoi MF na Jumi cultivation haiba topic sing asida resource person sing oina wangangki Workshop ki sarwama oina hojikti digital gi matam oirakpana Retired CCF Mahendra Pratapna Chandel Division gi tongan mafam singda leiba bid officer singda tablet mobile singsu yenthokduna kusinaki Workshop atu da Chandel tongan ba village singi luchingba sing tongan ba department singi staff sing amadi CSO singsu sarukyaki Samudrum lung sangasu kasai koi ki hasan se phone thangge ta de ek oxygen yo bhiya de adu karine lipi karma pone lipi he ata yam pi de asam go fami sing sin da pi ju ne ekoi ne sing ge ta de amu ekoi mu yen se ekoi na mi be ekoi na chari go te go fami mana ma sing ya se lepak le ho be de ho ko su ngo mo so le yo de le go su ho go mo Thasigi Marida Chuchanpur SBI Main Branch Mamangda Leiba ATM da Paisa Hamna Bahona Ringaida Writers Safeguard Agency ki employee Arambam Ranjan Nomaina Katuna Halaba Matungda Lupa Krorama Lak Taragamanga Lutobagi Taudokta Japsana Chenaba Mioy Ohum Police na Masak Kangbagalina na Pagat Pangam Craig Writers Safeguard Agency ki Arambam Ranjan Kuku gi Mihata Chenaba Mioy Sing Masak Kanglaba Pawbada Matik Chaba Cherak PD Haiduna Langdungi Kunja Singna Wakat Khongjat Chatkre Kulasigi Horakpa Khongjat Aduna Langdum Lamkai Yorokpada Uril Bong Police na Thingduna Thamke Adubu Police ki ating Batugaiduna Makhatana Rally Chanaba Honabada Nakal Anida Mungna Bathoke Infal Iski Additional SP Amade SDO Kairau Bitra Laktuna Miyangi Rally Adu Makhatana Thinki Tungda Yanaba Puraktuna Uril Bong Tongkong Fawada Miyangi Rally Adu Makhatana Chatke Rally Chatpada Yauba Nupi Amana Fongdorokpagi Matungina Ranjan gi asiba hakchang poloidana leiriba asida mihatpa sing asibu miyam mamangda nongmaina kaptuna hatlaga dandi pibiyo amadi Ranjan gi poloibada mahaku hapada chenabriba miyoi sing asibu su punna poloigadabani haina fongdorokki Lions Club of Thawal Haudoktuna Miyamgi Damakta Thabak Torokpa Chahi Kunga Humdoi Mapung Farakpaga Loinana
Kulumdoi Suba Chatter Night ki Thoram ngasi Khetri Sanglen Thawal da pangthokre. Thoram aduda SP Thawal Dr. S. Ibomcha Lions Club of Thawal gi President M. Nabachandra amadi MJF Lion Joy Oinamna Dice member sing oina saruk yakhi. Thorongi saruk ama oina Lions Club of Thawal gi Secretary na report pathokpa Nobel Lion member sing sakhangba amadi haukiba chahida hendok thoidokpa thabak tawkiba Lions member singbu award amadi mementos kaya yanthokki myoibagi mateng pangba amadi kathokpa yaudrabadi nungaiba phangde Lions Club ki member singna masagi oijaba kaya थादोक्तुना कथोकपा अमगा लोइनना मियामगी मतेंग पांगलिबा असे अखोई पुनमकना इकाई खुमनाफम थोई हाइना अथोइबा मिथुंगी वारोल पिरदुना एसपी थवाल डॉक्टर एस इबोमचाना फोंदोके ngasi September gi tang kungani thoi ase autumnal equinox haibadi malemgi mafam khudingda nongchil amadi numidangi matam sangba chap manaba numini asigumlaba chahi amada anirak khaktang thokpa tanglaba numit asibu Kakching Range ki staff sing amadi Lions Club of Kakching Greater gi thomi singna punna Soraching da u chara sing thaduna pangthokre masigi thorongga mari leinana Range Forest Officer Kakching oibata natana Lions Club of Kakching Greater gi president su oiriba Naorem munal miteina phongdokkibada Sararitu harakpaga loinana ngasimak numit asida malemgi equator da Chap yungna thoktuna malem pumbada nungchilamadi numidangi matam sangba chap manari hayengdagi di ningthamtha changba hawraklagani asigumlaba malemgi tangna thokpa numida sida ikhoina puwari da yauriba inung sora taiba haina nongalakpabu khangnariba wahaida palliba sora chingda atangba mahausadagi leijarakpa u charasing thaduna pangthokpa asina kaitharakliba environment bu khara makhaidi soidana kanba ngamlagani Miamna su asigumlaba maruoiba numising asida malemgi damakta khanbiduna uchara amamamtang oirabasu thabiyo haina en munal mitina miamda appeal tawki masigi numit asida numina pithibi gi equator da thoktuna haibidi nungthil amadi numidang metamse pithibi pumbada chap manaba numini asigumlaba pithibi gi yamna maruoiba numit asi ekoi Kakching Range gi staff singna masibu kai palan tawpham thui haina khandana ekoina uchara sing asi sora sing asi da thajabani Manipur kanba numit palan ngarang wangjing wangkhaida maipangna pangthokre Irabot Celebration Committee Manipur gi lamjing makhada CPI wangjing Local Council amadi Thawal District na Thoromadu sinkhibani Thoromadu da haichu ibotombi Birchandra amadi e Dhanesorna mathangsina President member sing oibaga loinana ICC Manipur gi President Dr. M. Nara State Secretary member S. Sarojini Wangjing Tentha CPI gi Local Secretary TH Hemobi amadi State Executive member CPI Heights Robin na chingba kayana wangang loisingoina saruk yakhe ngasi indigenous Manipuri people Hailakandi Assam na Chenbin gi lamlong mari fangbada leiba nangi sangaida pangthokiba paugi mifam amada indigenous Manipuri people Hailakandi Assam gi spokesperson Konsam Ravindra Singh na haikibada Manipur gi Lok Sabha MP RK Ranjan na Assam da leiriba Manipuri lon gi matangda Parliament ki mifamda puthokpiduna aikoigi loan gi matangda thengnariba kayabu haibibagi damakta harauba amadi thagatchaba phongdokli haina paugi mifam aduda phongdorakli hayeng pangthokadaba kunsuba all jiribam working journalist union asju ge mapok numit ka mari leinana jiribam da paumi singi sinphamda leiriba singna saba loidriba amjogi office ki akoiba sing luna na thamna bagi pandamda social service ama pangthokre social service aduga loinana mifam amaso NG Bisorjina mifam mapu oiduna pangthokbaga loinana anauba member taraga marisu amjogi member oiba yawbagi ayaba pike COVID-19 na khwaidagi yamna sokhalaba state amadi union territory taret ki chief minister sing amadi Health Minister Singhi meeting ama Prime Minister Narendra Modi na chair loduna pangthokadori hayeng pangthokadori ba meeting aduda state sing amadi union territory singda oiriba laichata tugi maramda review tawgadori state amadi union territory sing adudi Maharashtra Andhra Pradesh Karnataka Uttar Pradesh Tamil Nadu Delhi amadi Punjab ne lebag asigi COVID-19 na sohalaba singge chamada humfuga humdoidi state sing asidagini aduga sibagi chamada humudraga taret Hariba state sing asidagini state amadi union territory government singa loinana center na COVID-19 laichatpu laksinana nabakan na honaribane center na pangba yaba mateng sing pangli amaromda haukiba pung kunmari gi manungda mioi lak ama sumna lising ama
Samari humfuga nipal naba phakre masi tharaga phakibagi apunbagi masing lak nifuga mari lising maudraga taret chanipal humfuga taret sukre sada pabada marifu dasmik nipal tarukne Maharashtra, Karnataka, Andhra Pradesh, Tamil Nadu, Uttar Pradesh, Odisha, Delhi, Kerala, West Bengal amadi Punjab ta nabadagi farakibagi chang chada humbudraga mapal ne India gi fakibagi chang ase malemda top ni haire masai test track amasong treat hairiba khongjang asina ngambani haire AIMS New Delhi gi kusam naduna Ministry of Health na investigational therapist singi thabak singsu paikhatle thabak thoram sing adudi Remdesivir, consistent plasma and tocilizumab, adoptions of measures, use of steroid, use of high flow oxygen chingbane. Aroibada maruba pau mohana pizari. World Rose Day thoram pangthokre Minister TH Radishyamna cancer patients singda atorgala khudol pikre. Forest and Wildlife Conservation gi matangda workshop pangthokre. Loinana COVID-19 na khwaidagi sohallaba state swing amadi union territory tare ki chief minister sing amasung health minister singi meeting ama prime minister Narendra Modi na chair loduna pangthokadauri ngasi damakta ri mes paodam loisinjari myambo mohana khurumjari